India amasung Myanmar anigi parakta lam exchange taunakadaba leibra haina paumi shingna hangba wahang amage paukhum oina matam laklaga matik chaba paukhum pichege haina Home Minister Govindas Tozamna phongdokhrei wafam asi Manipur ge demographic profile gi maramda numit nini chathagadaba consultative meeting kam seminar hodokpagi thoramda wafam asi mahakna phongdokhibane Home Department gi meeting makhada Manipur State Population Commission senduna Chingmairongda leiba Hotel Classic Granda ki Imperial Hall the Pangthokiba Thoram Aduda Chief Minister Yumnam Khemchansu Sarukyake CSO Maira Paibilop Community Leader Amadi Legal Expert Kayana Sarukyaduna Pangthokiba Thoram Aduga Mari Leinana Chief Minister Yumnam Khemchana Hai Matam Kayagi Mamangdagi Miyamna Tanduna Lakpasing Adu Tabakta Ontoknabagi Dama Ngasi Pangthokliba Consultative Meeting Come Seminar Ase Constitution Yaba Maikei the Lak-Kani Habigi Tazabalay, Nakalamaromda Lamdam Ashida Tokliba Todok Watok Sing Amadi Economic Blockade na Miyam da Awabakaya Amapiri Masigi Matakta, Driver Sing the Su Achoba Chating Amapiri, Maram Aduna Miyam the Piriba Awaba Sing Ase Kokanaba Lengakna, Angamba Todang Logani Haina Mahakna Makatana Fongdoki. Miyam Pagadaba Amadi Sarkana recommendation Tawada. संविधान पीरिबा अदुंबा लाइनदा लाकनी हाइबी थाजाबा मेना चाबन हमजरी लोइना बगे इरमदा मणिपुरसी ओआर हाइजबदाई बन ब्लॉकेट तो फॉर्म रेजिस्ट्रेशन सिस्टा बगे लेवासी की सेंट्रल लोड सो सोइदरपा नोमगी हाटी तानबसिंदा अकन साबुबीबा amadi semak thui ba economic blockage issue ki togan pang traders singi ba drivers singa awa ba sikhe lambi sta puri simatam jage so for any form of education ki dewa ki kai do ba awana singi ki hena wa ga do ba mong nadabida punama munna khanami rakanda sina ba yero potuda sarkar su Thoramada Home Minister Govindas Konthosamna Hai Miyamna Census NRC Censorship Amadi Demographic Change na Chingba Hiram Kaya Lana Tajanaramba Kaya Ado Ngasi Pangthokiba Seminar Asina Kupna Kanaraga Kokhanba Ngamlagani Lengakna Miyamgi Apambagi Matung ina Center Lengakta Miyamgi Apambashing Ado Tenkang Kayarak Takshinduna Lakle Ngasigi Mifam Asina Constitution Yaba Mongda Miyamna Yaifagataba Warib Sing Lorakani Habigi Tajabalay Masida Natana Paikat Kadoriba Tabak Thoram Singda Hena Mapung Fanaba CSO Singilu Chimba Kaya Yaba Committee Ama Sembagi Tangai Fadabale Haiki. Consultative Committee on Demographic Change in Manipur Haibasida Ama Katanga Mayam no discussion to Wimatanda Simmer Nabagi Adumba Kudong Sabale Viragadi Madumasu Simjar Haraga Public leadership Sarkarga Hiram Kudimakda Punna Sadava Kam Kakada, a koi, Hiram Kudimaxi, my back on the Navasi, a koi Punamuna Kamera Wafani. We may have differences in many things, but Prasagi Wabalakumatandi, we should all be on board. Koi Loina, political differences, a koi Labaya, Aduga Tonga, Yapamba, Yaning, but when we come for the state, when we come for the people of our state, for the indigenous people of our state, we should come together and we should join hands and heads together to solve and resolve all the issues